Ichau hanjin hanjin thokpana laumising kokta khut hapnare mamang chahi ing 2022 gi me 3 gi hawrakhiba lan asina maram oiraga lamdam asigi senmitlon chawna soksinbana maram oiraga miyamda achauba chaitheng nangle lan asina miyoi chaniga kunga taruk punsi mangkhre miyoi kuntare na thiba khangkhidre aduga miyoi lising humfu henbana lanjena duna leiribani chingkhonga tainana leiba lawfam kaya law panba yadabana law singugi pothok chawna hanthaki lan asina maram oiraga lawfam hectar lising mapan ga chatret kun law panba yakhide madugi matung chahi asigi me manga da tamthiba mongda len takhibana maram oiraga mahi marong kaya su amang ata thoki kumgi nong lakhiba matung manipur da hanjin hanjin ichau thoktuna lawfam kaya ising thumjinduna laiki ahumlak suba oina chatliba tha asigi ta taretegi lawfam kaya ising thumjinba haurakpana ngasi fauba law panba yabagi fibam laitri madudana tana loktak mapanda leiba amadi achauba tural singa naknana leiba ngayok farm kaya su ising thumjilakpana maram oiraga amang ata thokre ngayok farm sing pathoktuna amang ata thokibada natana aneiba ising chensilakpadagi nga kaya siduna amang ata thokanki masina lamdam asigi senmitlonda achauba chaitheng piragani hanjin hanjin ichau mayok narakpa asina lamdam asigi lawmi sing kokta khut hapnare manipurda tangdu laitadaba fibam thokpa national highway sing ningthina puthok pusin yadaba amadi kayara khanna ichau thokpa asina lawmi singda natana manipur gi miyam awaba mayoknari handaki nongju tha asida manipur tampaki mafam ayamba ising ichau gi awaba mayoknaki achauba tural singdagi patharakpa isingna yum kaya chenthakibana miyoi kaya relief camp ta lainakibani ngasi se miyoi kaya lenga ki mityeng makhada hangba relief camp singda lainari manipur da handak thokliba thodok mathang sing asi miyoi bana khangba wargadaba ngaktani haibe yai covid-19 gi chaitheng mathangda lan gi chaitheng madugi matung len taba amasung ising ichau gi chaitheng fangli lan na maram oiraga law panba yakhidraba lawfam singidamak lengak na lupa crore 13 kaithoktuna compensation pinanaba thabak paikhatpa haukhre adum oinamak nauna ichau thoklakhiba asina mangta khankraba lawfam singi oinadi chapchaba thousel paikhatpa udri mamangi ichau anida mangta khraba yum kai singi semgat sagatpagi thabak loidringaida amukhanna ichau mayok narakpa asina henna khudong sahandre nauna thoklakliba ichau asina kaya yamna manghan takhankrabagi haibadu yengsinba matam kharadi changkhiba yai lawmi singi awaba yengduna mang takraba lawfam amadi ngayok farm singi matik chaba compensation pinanaba hotnafam thoi leingaknasu soidana chap chaba thabak paikhatlakani haibagi thajaba lei leingakna paikhatpa thausil sing pukchel sing na thabak to onthokduna awaba nanglaba lawmi singda yauhannaba hotnafam thoi